Federation of Haomee na Sinduna lamdam asigi yelho furup singna saru yaduna khunthak khunka salaicha ngakbigani yek salaicha singna ireiba ki damakta kathoklaba singda pizaba I haina mingthonba blood donate Toubagi Thouram ama ngasi Pangthokkhre ahanba best ki oina Jenims ke blood center da pangthokiba ibibagi Thouram atuda yelho furup sing oiriba tangkhul kabui purum kom chiru thangal amade mitei gi furup cha singna saru yaki Thouram asiga mari lainana Federation of Haomee ge General Secretary Athoi Kamaina hai atopa leibak tagi lamdam asida saidangfam piduna leihankiba yumdang basingna utang biolaktuna yelomi sing halakpada natana yum amadi laisang ke amai tharakle masibu thengnana ba yek salaicha singna lamdam asibu ngak senbagi thabak chathari haujik thengnari ba lanasi yek salaicha singna Manipur thugaina ba khonarakliba singa thengnabani haina lawi maramaduna iramdam asigi dama kathoklaba singda yek salaicha kunmangana ibibagi Thouram asi pangthokpani haina mahangna makha tarakle